पाइबसिंग ओइरमगनी चिंगनबा मियोय खरना Naranseina maningda leiba ani shuba IRB Battalion ki campus manungda attached tauba chamga kunipan shuba CRPF Battalion ki camp ta bom amade nongmei kapshinduna attack chathabada CRPF ke sub inspector ama head constable ama punna ni Leikhidre ani na Aruba Phivam Da Laikannari Leikhidre ba CRPF ke personal ani adude Assam ki Kokarjar district ke Bomradil dagi sub inspector and sarkar chahi yankai manga apokpa kabab Hussein amade West Bengal gi Bankura district ki Panchal dagi head constable Aruba Saini chahi nifumathoi apokpa SI Ramakanta Saini kawe laibaktiba thagdogadu da soklaba ani aduna inspector Yadav Das amasung constable Aftaf Hussein ni haire thagdog thofam dagi fangba pawma gi matungina ngarang ahingi nongyai matung minute tara manga rom chatpa duwaida kuki khulai paiba sing oiramgani chingnaba kharana Moirang police station ki manung chana leiba IRB Battalion ki campus manung da leiba CRPF ki camp amada changlaklaga bom nang sinduna attack chatharakhibane adubu bom adu pokai khide bom adu pokai haudrabasu bom lang sinduna attack chatharakle haiba khanglakpadage church amagi manung da camp oina leiba CRPF ki personal sing aduna handuna nomai round kaya kapke adubu nongkanna chuba amasung ka henna mambana maram oiraga attack tawrakliba miyoi sing aduna leiriba maikai adu khangba ngamkhide chamam naringai cheraka duda topa bom ama muk langsilaktuna landarakhe adubu bom adu pokai khide tanjadu da topa maikai amadagi nomai round kaya kapsinduna attack chatharakpadage mafam adumaktada CRPF ke personal ama leikhide aduga amana hospital da pukhalakpagi lambida leikhidabani hari Thaudogadugi pau hek fangbaga Central amasung State Force ki masing yamlaba personal sing mafam adu changsinduna thiba humbagi thabak chathakhe adu moinama hauzik faubagi oina mifa mipun tobagi pau diletre ahing nongyai chabukta chatharakhiba attack aduda pokai hogdaba bom ani aduna ngase yu pung 3:38 rom tarakpa duwaida Manipur police ki bomb expert sing laktuna asoyengam yaudana pokai hankhre Thagdok thokfam aduda Bishnupur district ke SP additional SP operation amade additional SP law and order amade CRPF ke makok thongba officer sing laktuni yangshin ke Thagdok adu ka mari lenana Naranseina gi khunjanupi amana hai kunga gi ba CRPF sing da khanghaudana attack chatharaktuna asiana kaya yahulaba fawba kuki gi bunker sing lauthokdana lairiba se laibak thibane IRB camp manung da changlaklaga kuki khulai paiba singna attack tawrak haiba se security gi asoiba leibanani haina lawe Security personnel singa si mathau ningthina tawdre haibadu thawdok asina mayek sengna takle attack chatharam laba matung kuki khulai paiba singa du kilometer ama makhairom chalaga leiba chingdamuk hankibada mafam adu da leiba BSF amasong Sikh regiment action amata laukhataba se kari maram gino haiba se achawo wahang ama oiri haina so makna makata ki ngasi hojik thobagi bungsingji bogi manungsida makhoi khulhana balaite tathokpa masu laite aduga combing operation chathaba masu laite mathakta su BSF lairibani huji BSF lai haiduna su huji kariguma kolama moina simal thabak simal lokhale haba posimal laite ba huji boda huji akhoi khunja singsi karamna layu haibanu I khungam sida Central Force na khulinga ga laiba IRB Battalion lama khulinga ga laiba mafam jaga sida khungam akhoi karamna hingu haibano ngakhoi mayamna akhoi si nairanu nga nu Central Force na ngani haibagi damangta akhoi ngasi khunja mayamna kom thoga laigibani adubu ngasi di Central Force laina IRB Battalion laina ngasi akhoi de attack chatharai basi kari maram gino haiba aduna akhoi na hujik pamjaba se mathakta chariba makhoi na takchalaba hujik charaiba bunker sing se khudak ta thokbiu Nakalamaromda Moirang Kendra Apunba Maira Paibi Imalup Mampil gi President K Padmapati na hai Moirang Esigi Chinga Tainari ba mafam sing da leiba Central Force kya pikpa camp sing asisu kukina khanghodana attack chatharak payabagi oithokpa leibana khunja sing ahing leita na tumbangam na dre lengang na tangdu leita ba hanjille hairabasu misimina kaya leptana thokle hawjik thokliba lana se Government of India amsong Government of Manipur na loishin ge hairabadi irai laina loishin ba yabane Mamang chahi ki August 18 da Naranseina gi IRB Battalion campus manungda lau suba chatkiba Naranseina dagi miyoy amasu kuki khulai paiba singna nomai kapsilakpadagi Aruba Phivam Da Laikannari Leikhidre matam adudagi chinga tainaba singda BSF amasong Sikh regiment thamduna khunja sing ngakselibane masigi mathakta Moirang High Canal dasu Central Force sing leiribane asigumba security ki phibam asida matau karamna kuki khulai paiba singna IRB Battalion manungda changraklaga attack tawrakli bano haina su magna pendabo from kya phongdoke panbaya bade IRB ki Battalion campus asigi manungda kilometer ama makhairom lapna
Khoirentak Lower, Khoirentak Upper, Khoirentak Khunau, Nepraching, Lengang Kuki Khul, Langsing Manbi Reserve Forest na chingba mafam kayada hauziksu Kuki Khulai Paiba Singi Bunker Kayamarum Lady Bane. Kuki taina ba mafam da apik pa adugumba security personnel sing leiba jaga sida di kari oirangani achauba jaga sida bawa attack tawba ngamba haibase aikoi masi thamoi sokna ngakta ngamde aduna maram oirakanda ngasigi Phivam asida Leikhidre ba adugumba CRPF ki sipoi sing Leikhidre se akoina thamoi songna nungaijate aduna maram oiraga atuba matamda hauji mak changchen biraga hairiba kuki gi bunker singse thugai deba taragadi miyam hupna Maira Paibi IMIBL Singna Hanba Laitana, Makal Maka Kayagi, Kongjang, Leptana Sanchilakini, Haibo Pump, Mediagim from the Tamjari.